Thaina mamangai matam amada khul amada ibocha kauba ahal oiraba nupa ama leirami. Ibocha gi loinabigi mamingna kaboklai haina kaurami. Makhoi anigi macha su yauzaramde. Macha yaudrabasu ibocha ga kaboklai ga yamna nungsinana leiminarami. Makhoi gi imung ase yamna su warami. Ibocha do khulakpagi yumda thabak suba yaurami. Khulakpado mabuk yamna phatlamde. Lairaba singbusu tathi tawoina taurami. Magi ingkhol aduda thabak suriba mising adugi khusumansu watna pirami. Aduna kana amatana khulakpagi thabak su haiba yaramde. Adubu ibochadi thabak sufamdi leitabanina khulakpagi ingkholda thabak surami. Ibochado thabak subagi waraduna urum amada famduna hangchit langduna leiringai khulakpadu laklami. Ibochana famduna leibadu ubada khulakpadu saurangna hairei. Ai thabak sugidi haidadana karigino famduna leiribadubo horen sen pibadadi yami yamde haiduna hairakani he. Ibungo khulakpa nang khurase wamanduna ngaihak potharambani. Nang waragana yumdoina potharu hayengdagi thabak laklaganu. Ainadi ahangina tawdu yengba ngamdaduna thabak pibibani. Ibungo khulakpa adudadi haibiganu. Nanai khura sujaraki. Ase haiduna ibochado thabak suba amu hawkhirami. Kaboklai do turilda ising sokpa laklami. Kaboklai ubada laikagi mau amana asumna hairami. Imabo ising sokke hairo. Imabo puturila sidagi ising sokpasibu ngambu ngamgadawribra tawrisibo. Bema ngamde haiduna karidi upai lei. Icha poktaba haibase yamna tolida. Naha oiringaidadi pakna khalude. Ahal oisilaklaba matamdadi icha isugi sebagado pamlai. Imabo adugidamakdadi karisu wabirunu. Aikoi asuk yamna leirisidi imabokna ngamdraba matamda aikoida hairao. Hoi hairake. Asumna kaboklaidu tureldagi ising soktuna yumda karakle. Ising kharadu putuna lakpada masadu sadau thonglami. Dari aduda makhwangdo paiduna famtharami. Ay. Papigi khwangsisu naabana yadre taurise. Ahal oisilakpase phajafam leite haibaduni. Kaidahurabanone ngasidi hanubado halakte. Halakpagi matamdi oirabani he. Kaboklayna adumna sonduna leiringai tanja asida ibochado laklami. Kaboklayna hanuba kaidawre ngasidi thenglaklabadi. Thabak loisindaba yadaba. Madu khara loisinbadudane thengkre. Jengsu aina walaklabani. Hanuba khulakpagi thabak subase tokega to. Wabana hele. Aduga selsu haikru manada yomlagapi. Hanubi khulakpagi thabak ase toklaga aibu kari thabak su hairibanone. Pangalna phadan jingda kaduna u yangani haibasu natte. Adubude chumba. Aduda nangna nongabadagi numit taba phawba wana thabak suraga jelna khajiktang phangbaduda haibani. Aikhoigi icha amatang yaujaramlabadi. Sumaina tawramloiko. Hanuba isor sisu yam phatte. Icha ama phawba hekpinabide. Bi khaluranudha imungda changlasi. Aisu khongkhuse amukta chamthoke. Hoi hanuba imungda changlasi. Asumna hanuba hanubido imungda changduna mai hawgatuna ising lumlami. Hanubi sidagidi nongju thasu yawraklani. Yumsisu semjindaba yararoi tawribasi. Nong churaklabadi yumse bera karani. Hanuba haisu haibani. Nongju thalakdringaida yumse amukta semjil hausi. Hayengde khulakpadagi sel khara puge haina hainaraga. Yumase semjilasi. Khulakpanabu sel puge haibado yabu yarakadro. Yara e phare yaraktri phare haibaduni. Yenglage hanubi. Asumna hanubi hanubado wari sanarami chaksu loiduna hanuba hanubidu chaminarami. Mathange numita ibochadu ngantana khulakpagi ingkholda thabak suba laklami. Khulakpasu acha athak chaduna lairami. Ibochadu khulakpagi manakta changduna. Ibungo khulakpa nanai khura wa amada haijage. Kari wano hal ngantana chachage haibo oirabadine yaroi. Masigidine thabak yamna lei. Ibungo khulakpa wakhaldo amada chatkre. Nanai khurana haijabadi. Ibungo khulakpadagi sel khajikta pujage haiduna tawbani. Karigi sel no hal. Ibungo khulakpa nanai khuragi yumdo semjindrabadi yarar. Nongju thasu yawrakadaw. Aduna ibungo khulakpana sel khajikta pibiyo. Aigi nongmugi khusumana adudagi khara lawbiyo.
ꯈꯨꯂꯥꯛꯄꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯐꯔꯦ ꯑꯍꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯑꯩ ꯄꯤꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯔꯨꯔꯣ꯫ ꯈꯨꯂꯥꯛꯄꯗꯨꯅ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯣꯆꯥꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯥꯁꯨ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯍꯧꯔꯝꯃꯤ꯫ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯣꯡꯆꯥꯛꯁꯨ ꯆꯔꯣꯡ ꯆꯔꯣꯡ ꯄꯥꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯒ ꯏꯕꯣꯆꯥꯒꯗꯣ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯌꯣꯡꯆꯥꯛꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯅꯨꯕ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯅꯁꯨ ꯄꯥꯟꯈ꯭ꯔꯦ꯫ ꯍꯅꯨꯕꯤ, ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯄꯥꯟꯕꯁꯦ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯍꯅꯨꯕꯤ, ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯁꯤꯔꯥ? ꯍꯅꯨꯕ, ꯁꯤꯠꯄꯨ ꯁꯤꯠꯀꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯊꯥꯅꯩꯗꯣ꯫ ꯊꯪꯅꯕ ꯈꯨꯜꯗꯗꯤ ꯌꯣꯡꯆꯥꯛ ꯊꯥꯕꯗꯣ ꯄꯛꯅꯗꯦ ꯍꯥꯏꯗꯨꯅ ꯊꯥꯅꯗꯦ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯊꯪꯅꯕ ꯈꯨꯜꯗ ꯄꯨꯗꯨꯅ ꯑꯌꯥꯝꯕꯅ ꯌꯣꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯁꯦ ꯀꯟꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯌꯣꯟꯕ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯍꯅꯨꯕꯤ, ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯏꯄꯥꯛ ꯁꯅꯥꯗꯣ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯩ ꯔꯥ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇ ꯌꯣꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩ ꯃꯣꯏꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ꯫ ꯁꯦꯜ ꯈꯔꯇ ꯐꯪꯂꯕꯁꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯍꯅꯨꯕ, ꯃꯥꯏꯄꯥꯛ ꯁꯅꯥꯗ ꯍꯪꯗꯨꯅ ꯌꯦꯡꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯆꯥꯗꯣ ꯃꯥꯏꯄꯥꯛ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯄꯥꯛ ꯁꯅꯥꯗꯣ ꯏꯕꯣꯆꯥꯕꯨ ꯎꯕꯗ, ꯃꯥꯃꯥ, ꯉꯁꯤ ꯊꯥꯖꯗꯅ ꯑꯩꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯃꯥꯃꯥ? ꯅꯪ ꯃꯥꯃꯁꯦ ꯅꯪꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯦ, ꯀꯩ ꯋꯥꯅꯣ ꯃꯥꯃꯥ? ꯅꯪ ꯃꯥꯃꯒꯤ ꯏꯪꯈꯣꯜꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯏ꯫ ꯍꯟꯗꯛꯇꯤ ꯌꯣꯡꯆꯥꯛꯁꯨ ꯐꯖꯅ ꯄꯥꯜꯂꯤ꯫ ꯅꯪ ꯈꯔ ꯑꯃꯨꯛꯇ ꯌꯣꯟꯊꯣꯛꯄꯤꯔꯛꯀꯦꯔꯥ? ꯑꯦ, ꯌꯥꯏꯌꯦ ꯃꯥꯃꯥ, ꯑꯩ ꯌꯣꯜꯂꯛꯀꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯃ ꯍꯦꯛꯂꯝꯂꯒꯦ꯫ ꯍꯣꯔꯦꯟꯗꯣ ꯅꯪ ꯂꯥꯛꯂꯣꯀꯣ꯫ ꯍꯣꯏ ꯃꯥꯃꯥ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩ ꯂꯥꯛꯑꯒꯦ꯫ ꯏꯕꯣꯆꯥꯁꯨ ꯉꯥꯏꯍꯥꯛ ꯃꯥꯏꯄꯥꯛ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯆꯥ ꯎꯕꯗ ꯀꯕꯣꯛꯂꯩꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯅꯨꯕ, ꯃꯥꯏꯄꯥꯛ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯌꯣꯡꯆꯥꯛꯇꯣ ꯍꯦꯛꯑꯝꯃꯨ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦꯍꯦ꯫ ꯐꯔꯦꯗ ꯅꯨꯄꯥ, ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯔꯨꯔꯅꯨ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯆꯩ ꯇꯧꯔꯒ ꯌꯣꯡꯆꯥꯛꯇꯣ ꯍꯦꯛꯂꯁꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯆꯥꯊꯣꯛꯂꯁꯤ꯫ ꯉꯁꯤꯗꯤ ꯂꯦꯞꯄꯒꯦ꯫ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦꯅꯦꯍꯦ? ꯅꯪꯅ ꯍꯋꯥꯏ ꯊꯔꯥꯛ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯂꯦ꯫ ꯍꯋꯥꯏ ꯊꯔꯥꯛ ꯎꯇꯤ ꯍꯥꯏꯕ? ꯍꯥꯎꯔꯅꯤꯗ, ꯆꯥꯛꯄꯨ ꯈꯝꯂꯝꯂꯛꯏ꯫ ꯍꯅꯨꯕꯤ, ꯏꯃꯨꯡꯗ ꯆꯪꯗꯨꯅꯅꯦ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯆꯥꯛ ꯊꯤꯔꯣ ꯂꯥꯛꯑꯣ꯫ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯊꯤꯗꯨꯅ ꯂꯩꯔꯕꯅꯤ ꯍꯅꯨꯕ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯏꯕꯣꯆꯥꯅ ꯊꯕꯛ ꯂꯥꯛꯇꯕ ꯑꯗꯨꯗ ꯈꯨꯂꯥꯛꯄꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ, ꯐꯩꯖꯥꯎ ꯑꯃꯗꯤ ꯃꯪꯒꯤꯗꯣ ꯏꯕꯣꯆꯥꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯕꯣꯆꯥꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯕꯣꯆꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯆꯥꯁꯨ ꯁꯨꯃꯥꯡꯗ ꯊꯣꯔꯛꯂꯦ꯫ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ, ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯦ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯑꯍꯜꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯂꯥꯛꯄꯗ ꯉꯁꯤꯗꯤ ꯑꯩ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯉꯁꯤꯗꯤꯅꯦ ꯑꯩ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯦ꯫ ꯊꯕꯛ ꯑꯆꯤꯟꯕ ꯐꯅ ꯂꯩꯔꯕꯁꯨ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯁꯦ ꯑꯍꯜ꯫ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ, ꯆꯠꯂꯁꯤ꯫ ꯅꯅꯦꯗꯅꯦ ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯍꯜ, ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯏ꯫ ꯀꯨꯏꯔꯣꯏ ꯀꯨꯏꯔꯣꯏ ꯏꯕꯨꯡꯉꯣ꯫ ꯏꯕꯣꯆꯥꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒ ꯂꯣꯏꯅꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯥꯏꯄꯥꯛ ꯁꯅꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯥꯏꯄꯥꯛ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯄꯥꯛ ꯁꯅꯥ, ꯅꯪ ꯃꯥꯃꯗꯣ ꯈꯨꯂꯥꯛꯄꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯌꯣꯡꯆꯥꯛꯇꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯍꯦꯛꯂꯨꯔꯁꯤꯔꯥ? ꯌꯥꯏꯌꯦ ꯏꯅꯦ꯫ ꯑꯗꯣ ꯏꯅꯦ, ꯃꯥꯃꯅ ꯈꯨꯂꯥꯛꯄꯒꯤꯗ ꯊꯕꯛ ꯁꯨꯔꯤꯁꯤꯕꯨ ꯁꯦꯜꯕꯨ ꯀꯌꯥꯝ ꯐꯪꯒꯦ? ꯁꯦꯜꯒ ꯌꯥꯝꯅ ꯐꯪꯕ ꯅꯠꯇꯦꯗ, ꯋꯥꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯁꯦ ꯐꯠꯇ ꯌꯥꯝꯅ ꯐꯠꯇꯕ ꯖꯥꯠꯅꯤꯗ꯫ ꯃꯥꯃꯅ ꯁꯦꯟꯅꯔꯤꯕ ꯏꯪꯈꯣꯜ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯁꯦꯟꯅꯔꯝꯕꯅꯦ꯫ ꯈꯨꯂꯥꯛꯄꯅ ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯕꯗꯒꯤ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯝ ꯇꯧꯅꯤ ꯃꯥꯏꯄꯥꯛ ꯁꯅꯥ? ꯁꯤꯒꯤ ꯊꯕꯛꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯊꯕꯛꯇꯤ ꯅꯪ ꯃꯥꯃꯗꯤ ꯁꯨꯕ ꯉꯝꯂꯣꯏ꯫ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯏꯅꯦ, ꯌꯣꯡꯆꯥꯛꯇꯨꯕꯨ ꯀꯗꯥꯏꯗ ꯍꯧꯔꯤꯕꯅꯣ? ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯍꯦꯛꯍꯧꯔꯁꯤ꯫ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯀꯗꯧꯔꯤꯕꯅꯤ꯫
Maningdani. Tu. Inegi tung ilaw. Kaboklay na mang thaduna may paksanaga kaboklay gado maningi ingkol na laklami. Yung chak aduna charong panbado ubada may paksanana sumna hayrami. Ini hoigi yung chak sidi ontok na phazana ba pan kreda. Hadakti phazana pale. Asumna wari tawduna yung chak to heklami. May paksanana yung chak sing adugi mamal oina lupa tara pirami. Aduga may paksanado yung chak mayamado puduna jatkirami. Ibocha so nung samarag aduda lepakan na tawri. Ahalga oibane nung shanaga saba aduda ibocha do yamna warami. Wai haiduna pothage hairabaso kulakpana ukraga nganglakani khanbadagi warabaso wana surami. Ibocha do lebakdo sum tawramadagi yopak aduna makhongda yansinjarami. Ibocha asoku makhongdu paiduna China khanglami. Tanja aduda kulakpa du sulaklami. Amuk kaidore hal. Ibungo kulakpa lebak tawbada soibadagi yopak asina khong asida yansinkhren he. Sokani Tabak ama tawbada pukning changna tawdi yaroi. Yare ngasigidi nayumda halo. Ngasigi kusumal tangkhai amata pini. Ibungo khulakpa kusuma nadudadi suna pibi. Sidagi phanglakpa sel aduna nanai imung ado puzaribani. Tabak sudrabadi sel piba ngamoine hal. Sel sibu udawada panbro. Aikoi su yam wana tangkhrajani. Asamna khulakpana ibochada kusuman tangkhai ama kakhauraga tangkhai ama piraklami. Ibochada nungaitana mayumda halaklami. Kaboklay magi nupana ngantana halakpado ubada. Hanuba, kaidawre ngasidi ngantana hanbiraklabadi. Hanubi, khong ase yung pak ni yansinkhre ne he. Haima, Hanuba, kayam thina soge. Tamna tawba yadabro. Yam sokpa nate da. Ado Hanuba, may paksana na yung chak lawbagi sel pirambani. Se haiduna sel ado ibocha da pirami, ibocha so sel ado lawduna asamna hairai. Hanubi, hayengdi nga lairake. Nga chasi, kuire, nga thongba chakidab. Hanuba, nga ga lairi, kulakpadagi lawruba sel do, adu hana amukta pithokisi. Kulakpagi sel su pini, nga su chagani. Hanuba hanubido wari kaya ama sanarami, asumna matam kara haukre. Kaboklay do yamna kanna naaduna lairami. Magi nupina naaduna lairabanina thabak suba su chatlamde. Hanubi, se, chakara chasi. Aine, chak ilake, naya katho. Hanuba, ay chak chaningde, chinse, humukai. Nang, ay gi honabada, yamna wari ko Hanuba. Karigi waduino, ay wade. Chaningdrabasu khara chasi, nasado, kahina sonjalani. Horendine, amaiba ama kaururagi, aduga yanghalasi. Kadaidagi selna, amaiba kaugadawribano. Hanuba, kaurunuda, aygi anabase, maina phazakhisani. Hai, nangna jak jaraktribase kayamde kuire. Hanubi, kulakpagi manakta chatuna sel khara puge haina haijaroge. Asamna ibocha na namduna kaboklaybu chak chakhom ama ani pizarami. Ibocha su kaboklaybu chak pizaba loiduna kulakpagi mayumda laktuna sel khara ta pibiu haina kulakpada hairami. Kulakpada su sel khara pibirami. Kulakpada pirakliba sel aduna amaiba kauduna yenghallami. Kaboklay matam khara laibagadi magi anabadu pharaklami. Ibocha do magi nupi naba pharabanina thabak amuk chatpa haurami. Asamna matam kharadi haukre, ibocha so hal yamna oisilakle, thabak subu sungamdre. Hangaudana ibocha do yamna kanna narami. Amaiba kauduna yenghalaba so ibocha gi anaba dudi phaba kauba leiramde. Matam khara leibaga ibocha do taimangpal thadokhirami. Kaboklay magi nupabu kauduna kapcharami. Hanuba, nang aibu thadokduna chatlabro. Nanai nubibu ngai piramko. Nanai nubisu natung injarake. Mau kharana hanubi adubu themjinbirami asumna kholgi miyam changduna ibochagi aroiba mathau mangam pangthokbirami. Nongma khulakpado magi achanba manai phaijauga mangiga loinaduna kaboklagi yumda laklami. Sumang aduda leptuna phaijauna kaboklaibu kaurami. Kaboklai su taraduna imungdagi masa soli tawduna thoraklami. Ibungo khulakpa na lengbirakpabu karina seba tawjagani. Aina laklibase Nangi nupana hinglingayda aingodagi sel pukhibani sel singado singmo haiduna ai laklibani. Ibungo khulakpa matam kharadadi ngaibiu. Aina ibungo khulakpagi sel singado soidana singjagi. Doigi yumasida hanjin lakpagi matam aingoda laite. Aina ngasi laklingay asida sel do piro. Sel piba ngamdragana yumase thadokduna chatpa tabani. Ibungo khulakpa
ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯃꯇꯝ ꯈꯔꯗ ꯉꯥꯏꯕꯤꯌꯨ ꯌꯨꯝ ꯑꯁꯦ ꯏꯕꯨꯡꯉꯣ ꯈꯨꯂꯥꯛꯄꯅ ꯂꯧꯍꯧꯔꯕꯅꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯈꯨꯂꯥꯛꯄ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯩ ꯅꯈꯣꯏ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯎ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯔꯕꯅꯤ ꯈꯨꯂꯥꯛꯄꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯈꯨꯂꯥꯛꯄꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯥꯗꯒꯤ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗꯅꯦ ꯉꯁꯤ ꯑꯍꯤꯡ ꯂꯦꯛꯑꯣ ꯅꯪꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯂꯦꯛꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝ ꯑꯁꯦ ꯑꯃꯨꯛ ꯄꯤꯕꯤꯒꯅꯤ ꯏꯕꯨꯡꯉꯣ ꯈꯨꯂꯥꯛꯄ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗ ꯂꯦꯛꯄ ꯉꯝꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯤ ꯅꯪ ꯑꯍꯜ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩ ꯈꯪꯗꯦꯅꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯑꯗꯨꯅ ꯂꯣꯏꯔꯦ ꯀꯕꯣꯛꯂꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯈꯨꯂꯥꯛꯄꯅ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯗꯣ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯅꯝꯃꯤ ꯑꯗꯨꯒ ꯈꯨꯂꯥꯛꯄꯗꯨ ꯆꯠꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯗꯨꯅꯤ ꯍꯅꯨꯕꯤꯁꯤꯅ ꯏꯪꯕꯒꯤ ꯊꯛ ꯊꯛ ꯅꯤꯛꯄꯗꯣ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅꯤ ꯀꯕꯣꯛꯂꯩ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯑꯅꯤ ꯑꯩꯒꯤ ꯐꯩꯖꯨꯞ ꯑꯃꯈꯛꯇ ꯂꯩꯕꯅꯤ ꯐꯩꯖꯨꯞꯇꯣ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯪꯕꯅ ꯆꯤꯡꯁꯤꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯄꯤꯒꯦ ꯍꯅꯨꯕꯤ ꯐꯩꯖꯥꯎꯅ ꯐꯩꯖꯨꯞ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯁꯦꯁꯦ ꯍꯅꯨꯕꯤ ꯅꯪꯒꯤ ꯐꯩꯖꯨꯞ ꯍꯥꯏꯕꯗꯣ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯐꯩꯖꯨꯞ ꯑꯁꯤꯕꯨ ꯏꯁꯤꯡꯗ ꯂꯨꯞꯂꯤꯕꯗꯤ ꯍꯩ ꯅꯪꯒꯤ ꯐꯩꯖꯨꯞ ꯑꯁꯦ ꯌꯥꯝ ꯃꯣꯠꯂꯦꯅꯦ ꯁꯨꯗꯣꯛꯄꯤꯕꯅꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯗꯨ ꯍꯩ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯝꯃꯤ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯗꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯟ ꯊꯣꯡꯗꯨꯅ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯀꯕꯣꯛꯂꯩꯗꯨ ꯏꯪꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯉꯤ ꯀꯕꯣꯛꯂꯩ ꯀꯞꯇꯨꯅ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯅꯣ ꯉꯁꯤ ꯇꯧꯍꯟꯕꯤꯔꯤꯕꯁꯤꯕꯣ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯦ ꯀꯣꯛꯅꯅꯕ ꯅꯅꯥꯏ ꯅꯨꯄꯤꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯁꯨ ꯌꯦꯟ ꯊꯣꯡꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯗꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯎꯗꯨ ꯃꯪꯒꯤꯅ ꯆꯦꯟꯗꯨꯅ ꯈꯨꯂꯥꯛꯄꯗ ꯇꯝꯂꯝꯃꯤ ꯈꯨꯂꯥꯛꯄꯁꯨ ꯂꯥꯛꯂꯝꯃꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯈꯨꯂꯥꯛꯄ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯏꯅꯦ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯏꯅꯦ ꯀꯕꯣꯛꯂꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧꯔꯁꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯒꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄꯒꯤ ꯏꯪꯈꯣꯜ ꯑꯣꯏꯍꯧꯔꯦ ꯀꯕꯣꯛꯂꯩꯒꯤ ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄꯗꯤ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛ ꯀꯕꯣꯛꯂꯩꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯀꯞꯄꯗꯨ ꯑꯇꯥꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯧ ꯑꯃꯅ ꯉꯔꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡꯗꯣ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯗꯣ ꯏꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯅꯤ ꯍꯥꯏꯅꯩ ꯆꯨꯝꯕꯖꯥꯠꯂꯣ ꯃꯣꯏ ꯃꯄꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯏꯆꯦ ꯏꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯗꯣ ꯈꯨꯂꯥꯛꯄꯅ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯗꯨꯗ ꯃꯄꯥꯟꯗ ꯇꯨꯝꯍꯟꯕꯗꯒꯤ ꯁꯤꯕꯅꯦ ꯍꯥꯏꯕꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯣ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯏꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯒꯤ ꯅꯨꯄꯥꯅ ꯈꯨꯂꯥꯛꯄꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯂꯝꯗꯣ ꯂꯧꯈ꯭ꯔꯦꯗꯅ ꯈꯨꯂꯥꯛꯄꯗꯣ ꯃꯤꯒꯤ ꯏꯪꯈꯣꯜ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯅꯝꯗꯨꯅ ꯂꯧꯁꯤꯟꯈ꯭ꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯑꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯁꯦ ꯐꯠꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯃꯥꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯉꯣꯟꯗꯒꯤ ꯉꯝꯕ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯏꯆꯦ ꯑꯩꯗꯤ ꯏꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯨꯂꯥꯛꯄꯁꯦ ꯍꯥꯠꯈ꯭ꯔꯕꯗꯤ ꯐꯒꯅꯤ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗꯅꯤ ꯐꯩꯖꯥꯎꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯈꯨꯂꯥꯛꯄ ꯃꯤꯅ ꯍꯥꯏꯅꯕꯗ ꯑꯍꯤꯡꯗ ꯀꯕꯣꯛꯂꯩꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯍꯦꯛ ꯍꯦꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯀꯔꯤꯅꯣꯅꯦ ꯐꯩꯖꯥꯎ ꯑꯌꯨꯛꯁꯤꯗ ꯅꯪꯕꯨ ꯒꯟꯖꯥ ꯀꯌꯥꯝ ꯊꯛꯆꯤꯜꯂꯨꯔꯕꯒꯦ ꯁꯤꯈ꯭ꯔꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯃꯥꯏ ꯀꯞꯇꯣꯏꯅꯣ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯩꯅ ꯈꯜꯂꯤꯕꯗꯨꯁꯨ ꯑꯗꯨꯅꯤ ꯅꯠꯇ꯭ꯔꯒ ꯏꯄꯥ ꯈꯨꯂꯥꯛꯄ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯐꯩꯖꯥꯎ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯊꯋꯥꯏꯅꯣꯅꯦ ꯅꯪꯕꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯃꯗꯨꯒꯤ ꯁꯔꯨꯛꯅꯦ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯑꯃꯨꯛ ꯊꯤꯔꯨꯆꯣ ꯆꯠꯂꯣ ꯍꯣꯏ ꯐꯅꯤ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏ ꯊꯤꯖꯔꯨꯔꯒꯦ ꯈꯨꯂꯥꯛꯄꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯗꯨ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯊꯤꯕ ꯆꯠꯂꯝꯃꯤ
ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯈꯝꯕ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯈꯝꯕꯕꯨ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯝꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯈꯝꯕꯒꯤꯅꯤ ꯍꯥꯏꯕꯗ ꯁꯣꯜꯂꯕꯤ ꯃꯃꯥ ꯊꯥꯔꯤꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯁꯤ ꯈꯨꯜ ꯑꯗꯨꯗ ꯅꯧꯅ ꯍꯣꯡꯂꯛꯄꯅꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯍꯣꯡꯂꯛꯄꯅꯤ꯫ ꯈꯝꯕꯒ ꯊꯥꯔꯤꯛꯀꯗꯣ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ, "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯍꯥꯏꯕꯗꯣ ꯄꯨꯖꯔꯛꯂꯤ꯫ ꯃꯃꯥ ꯃꯆꯥꯁꯦ ꯑꯩꯒ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯤ." "ꯑꯣ, ꯅꯃꯥ ꯅꯆꯥꯗꯤ ꯀꯗꯥꯏꯗꯒꯤꯅꯣ?" "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯩꯈꯣꯏ ꯅꯤꯡꯊꯤ ꯈꯨꯜꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯏꯄꯥ ꯈꯨꯜꯂꯥꯛꯄꯅ ꯏꯃꯥ ꯏꯆꯥꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯁꯤꯟꯕꯤꯌꯨ." "ꯐꯔꯦ, ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯑꯩꯅ ꯄꯤꯔꯒꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤꯁꯤꯗ ꯊꯕꯛ ꯁꯨꯕ ꯇꯥꯕ." "ꯁꯨꯖꯒꯦ ꯏꯄꯥ ꯈꯨꯜꯂꯥꯛꯄ." ꯈꯨꯜꯂꯥꯛꯄ ꯐꯩꯖꯥꯎꯗ ꯌꯦꯡꯗꯨꯅ, "ꯐꯩꯖꯥꯎ, ꯃꯃꯥ ꯃꯆꯥꯁꯦ ꯀꯕꯣꯛ ꯂꯩꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯜꯂꯨ꯫ ꯅꯪꯅ ꯈꯔ ꯇꯥꯛꯎꯆꯣ." "ꯍꯣꯏ, ꯐꯅꯤ ꯏꯄꯥ ꯈꯨꯜꯂꯥꯛꯄ." ꯐꯩꯖꯥꯎꯅ ꯃꯃꯥ ꯃꯆꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯅ ꯀꯕꯣꯛ ꯂꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯈꯝꯕꯅ, "ꯏꯃꯥ, ꯆꯪꯉꯁꯤꯔꯥ?" "ꯍꯣꯏ ꯍꯣꯏ, ꯆꯪꯉꯁꯤ." ꯈꯝꯕꯒ ꯊꯥꯔꯤꯛꯀꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯤ ꯆꯦꯟꯕꯒꯤ, ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯊꯥꯔꯤꯛꯇꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯈꯝꯕꯁꯨ ꯃꯃꯥꯅ ꯍꯧꯗꯣꯛꯄ ꯑꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ꯫ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" "ꯃꯅꯤꯡꯗ ꯃꯤ ꯆꯦꯟꯕ, ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ꯫ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ ꯖꯥꯠꯂꯥ? ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔꯣ?" "ꯍꯣꯏ ꯏꯃꯥ, ꯌꯦꯡꯉꯨꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯃꯥ ꯃꯆꯥꯅ ꯊꯣꯔꯛꯄꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ "ꯏꯃꯥ, ꯃꯄꯥꯟꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅ? ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ." ꯃꯃꯥ ꯃꯆꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯕꯗ ꯀꯕꯣꯛꯂꯩꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯃꯁꯥꯗꯣ ꯑꯀꯤꯕ ꯐꯥꯎꯔꯝꯗꯦ꯫ ꯀꯕꯣꯛꯂꯩ ꯅꯣꯛꯂꯒ, "ꯅꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯐꯠꯇ꯭ꯔꯕ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗꯒꯤ ꯅꯝꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ." ꯈꯝꯕꯅ, "ꯅꯪ ꯀꯅꯥꯅꯣ?" "ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯃꯆꯥꯗ ꯂꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯕꯣꯛꯂꯩꯅ, "ꯑꯩꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯁꯤꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ." "ꯑꯕꯣꯛ, ꯃꯇꯧ ꯀꯔꯝꯅ ꯑꯕꯣꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯒꯅꯤ? ꯅꯁꯨꯗ ꯍꯥꯏꯕꯤꯌꯨ." "ꯈꯨꯜꯂꯥꯛꯄꯒꯤ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯕꯅꯤ꯫ ꯅꯕꯣꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯑꯕꯣꯛꯀꯤ ꯃꯇꯦꯡꯗꯣ ꯅꯁꯨꯅ ꯁꯣꯏꯗꯅ ꯄꯥꯡꯖꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ." ꯀꯕꯣꯛꯂꯩꯗꯨ ꯈꯝꯕꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯝꯕꯅ ꯈꯨꯜꯂꯥꯛꯄꯒ ꯅꯛꯁꯤꯟꯅꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯊꯥꯖꯅꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅꯁꯨ ꯈꯝꯕꯕꯨ ꯊꯥꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯝꯕꯅ ꯈꯨꯜꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯊꯪꯅꯕ ꯈꯨꯜꯗ ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯍꯩ ꯑꯆꯧꯕ ꯑꯃ ꯇꯧꯒꯅꯤ ꯍꯥꯏ꯫ ꯏꯄꯥ ꯈꯨꯜꯂꯥꯛꯄꯁꯨ ꯃꯤꯇ꯭ꯔꯪ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯂꯨꯁꯤꯗ." "ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕ? ꯌꯥꯏꯅꯦꯍꯦ, ꯌꯦꯡꯂꯨꯁꯤꯅꯦ ꯈꯝꯕ." "ꯑꯗꯨꯗꯤ ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯍꯌꯦꯡ ꯉꯟꯅ ꯍꯤ ꯇꯣꯡꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯂꯨꯔꯁꯤ." ꯈꯝꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯈꯨꯜꯂꯥꯛꯄꯁꯨ ꯌꯥꯔꯝꯃꯤ꯫ ꯐꯩꯖꯥꯎꯒ ꯃꯪꯒꯤꯒꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯝꯕꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯜꯂꯥꯛꯄꯒ ꯃꯪꯒꯤꯒ ꯐꯩꯖꯥꯎꯒ ꯄꯨꯟꯅ ꯄꯨꯗꯨꯅ ꯃꯍꯥꯛꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯨꯜ ꯑꯅꯤ ꯐꯥꯎꯅꯕꯒꯤ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯆꯠꯄꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯌꯧꯔꯝꯃꯤ꯫ ꯈꯝꯕꯅ, "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯅꯤ꯫ ꯌꯨꯝꯁꯤꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯁꯤ." "ꯍꯣꯏ, ꯌꯥꯏ, ꯆꯪꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯈꯝꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯈꯨꯜꯂꯥꯛꯄꯗꯤ ꯃꯤꯇ꯭ꯔꯪ ꯌꯦꯡꯂꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯨ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ, "ꯑꯩꯈꯣꯏꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯉꯩ ꯑꯁꯤꯗ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯇꯥꯔꯝꯂꯦꯗꯅ. ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ?" ꯐꯩꯖꯥꯎꯅ, "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯦꯛꯈ꯭ꯔꯁꯦ꯫
Hayeng nganda khunda hananaba hoine. Thenglabanina pata hi hunduna chatpado nungaitre. Ngasidi khulasi dali asidana khamba ipa khulakpana haibiribado yababudi yai haibabu yumda imama tumta lehobonina sida laithokpado nungaitre. Ipa khulakpa kaisu tawre adum hankrase phare phare hallase. Asumna hi tongduna makhoi punna laklami. Khambana hi adu holami. Asumna hi du honduna lakpada patyaida phaizub ama tawribado mangiga phaizawgana urami. Madu ubada makhoi anidu yamna kina. Ipa khulakpa ada tawduna lakliba phaizub ase nubi kaboklegi phaizub adu natabrane. Kadaidagi hanubi kaboklegi phaizub no ni he noi ani bo. Ase haiduna masu yenglui. Ure phaizub ama makhoi tamna tawduna laklibado. Khulakpana su urami madu ubada khulakpa adu su pakhatlami. Khanghodana irol nung adudagi hek yengbada yamna kiba nupi ama phawgalai. Madu ubada kaboklega phaizawga mangiga makhoi ahumdi kibana masado thak thak niklami. Akiba saktam su kaboklegi asengwa masak aduda amuk onthoraklami. Madu ubada makhoi ahumdo amuka hena kirami. Khulakpadu yamna kina. Kabokle khamba hi se kanna holuni he. Khambadu hi ado hondabida noktuna lairami. Kaboklei noklaga Fattaba khulakpa ngasidi nangi matam loirabani nangna tawruba papki mahai ngasidi nangna phanglagani fattabana khoidi hingduna laibagi mahut sikhibana hena pharabani asi haiduna phaizawga mangigabu ising aduda chingthaduna hatlami madu ubada khulakpado amuka hena kikre khulakpado makhutlona duna kabokleida kanbina ba haijarami aibo mukta kanbiyo ayam lankre matungda fattaba thabakse amu hana tawjarare Kaboklei khulakpana hairibadu tadaba makhai khulakpa adubu ising aduda chingthaduna hatlami khulakpa so irakna duna thawai tharami Kaboklei khambada nungsina yengduna ngasidi isugi mapandagi nabok ase lairamlinde chatpa phanggadawre aboki ingkhol ado abokna isuda pirabani ase hairamlaga kaboklegi thawai ado lairamlinde chatki nonganbaga nga phaba mi singna khulakpaga magi achanba manai ani adugagi asiba hakchang phanglami khuladuda lairiba mi sing adudi khulakpa sire tabada yamna harauna rami khambaso kaboklegi ingkhola duda mama macha nungaina lekhirami